ngasi numida waram phongkiba tungan tungan Manipuri sifungsingdagi maruoibi ipausing myamna thamjagi ahanbada Kangla Paudagi Lakusaraga State Minister na Lebak Taruki Ambassador Sing Unaduna Wari Sanakre Sayisigi Manipuri Sangai Festival Saruk Yananaba invite Tokre State Minister N Berena State Minister Secretariat ki Office Chamber tungan tungan Lebak Taruki Ambassador High Commissioner Indonesia gi Manoj Kumar Bharati Tunisia gi Nuikha Zatham Republic of Kotegi YK Silas Thangal Romania gi Rahul Sivastava amadi Ethiopia amasum Jamaica gi R Masanini Lebak Taruki manung official maridi Manipur gi yauri ngasi Chief Minister gi Secretariat Ambassador sing Minister N Beren gi unaduna tungan tungan ba sakot thorang gi matangda kupna khana nainabagi manungda Manipur gi sakmai da phangni bi yu gi pothok asi akhana ba special economic zone oiba pothok sing asi packaging amadi brand pothokna ba thabak tawmina ba Jamaica da akhana ba athletes pothokpa horticulture pothok mapanamda thadopui waphum khana nainaki Manipur gi cultural heritage Europe amadi Africa gi lebak da pungning thagotnaba amadi machine Europe amadi India gi state sing Manipur gi naha sing gi skill developments promote tawnabi yopham phongdoki amadi lakliba Manipur Sangai Festival 2022 da saruk gyana basu phongdoki haidi ambassador team asi ngarang Imphal da thunglakibani official team asi na Imphal leiringai da Manipur lenga ki tungan departments textiles commerce and industry horticulture amadi tourism gi matang wari sanaduna Manipur gi horticulture gi pothok Mapa lebak ta thadokpa tourism's development aming thamki unabasi da Imphal East Sandel amasum Bisnupur district singi official sing unaduna district sing asidagi pothok amam pothokna basu khanaki haidi makasa tarak point na to papaw mana punung da leiriba angang nupi nupa khangdok na bo hotnaram labadi fine tabu yai Dr. Sujata Punungda laiba nupi nupa khangok tuna nupi oiragana hatokpagi thabak satharibasi thingna ba family welfare department awareness program kya pangthok tuna lakli haina Directorate of Family Welfare Services ki states nodal officer Dr. Sujata Huidrom na phongdokre wapam singasi BT road laiba family welfare department gi conference hall pangthokpa status report of implementations of pre-conception and prenatal diagnostic technique and in Manipur haiba media sensitization program na mahang na phongdokhibani mahang makha taraduna nupi nupa khenaba nupa na hena pamba society ama oibana nupa nupi khangdokpagi thabak singasi India ge ta state sing yamna satharakpa sidagi nupi masa singasi kannabagi damakta hairiba ek asi 1994 da pass tokhi loinduna Manipur English ngani ga ahum da ek asi MN tokhi hairiba ek asi violate tawragadi ahanbagi oina lupa lising yang khayamadi mathang makhataba sum torok lagadi lupa lak ama fine tawbi hai hairibi ek asi miyam khangnaba media sensitization program si pangtokpani loinana department asina district level la khangana ba awareness kya tawdun lakli punung da leba angang singasi khangdokpa yadi haibisi khangana ba Manipur da leriba hospital amadi clinic singda inspections athari haina su phongdokya di makasa thara point na to papom lenga reserve forest area da paramlana khunda sinba sing takthok lingai gi sairakta singkhai sing reserve forest ki manung sanba tin sit singolda lanai mioi singna lam khopsin bagi thabak sa tharakle committee hauji Manipur lengak na environments amadi forest kanana bagi dama reserve forest ki saruk singda occupy tawduna sajin khopsin libi sing takthok bagi thabak sa thringai saira sida singkhai sing reserve forest CCRF ki manung sanba tin sit singolda lanai mioi singna nauna Sajin Kopsin bagi thabak sa tharakli asiguma reserve forest area da sajin Kopsin bagi thabak sa tharakli basi Manipur lenga na khudak miyeng thabak lakhalo asiguma sajin Kopsin bagi thabak sa tharakli basi di forest department na asan mirai nai ni geng dunu lebig thabak tawbiga no haina su joint forest management committee top awang lekai gi president ti parijat singana thadorakpa sirol amada haidi CCRF ki manung sanba tin sit singol da hauji lairibe encroacher singa si takthokina ba madam kya gi mamang gi committee sina takna duna lakibani hauji mapam asi da encroacher taragom de lek masi gi manung na tare na pata pai bine dugo taru amana pata pai da bane adubu pai riba pata singa si niam gi matungina amadi central reserve forest ek ki matungina satna ba yabu oidi haina forest department na encroacher ni haiduna leibani hauji lanai mioi singa sina nauna construction toksilakli ba lam asi reserve forest ki boundary gi manung da leiba lam gi sarungni
Mapam asi hana matam kharagi mamangna Manipur Forest Department gi nursery farm topum oirami. Nursery farm tokraba matungna lanai miyoi kharana lawu singu bagi thabak sathaduna lakhibani. Lanai miyoi singna sakti leba senjau paiba singda yon thorakpani. Haujik lam laidiba amadi sajin khopsin tawriba miyoi singna mapam asi sapsana reserve forest na haiba khanglamdaba yai. Manipur lengana reserve forest ki sapsaba ngamkai khangdokna bagidama English singani ga kungi April da Revenue Department Settlements Department amadi Forest Department ahungi oiba committee ama semki. Committee si Manipur ki Chief Secretary Chairman oibani. Committee sina singkai sing reserve forest ki manungsanba tin sit singol sisu reserve toki. Survey sida reserve ki lamgi saruk kharabu revenue map ta yaukshilambigi wapum leki. Asiguma lamgi saruk asibu dispute land haina khangnaduna mafam sing asida kanagum mi amata nauna sajin khopsen bagi thabak amata sathadana ba lengana khanganki. Singkai sing reserve forest ki manung tin sit singolda revenue department lanai miyoi singda matawkramna pata pishin bano haina RTI gi kuthangda hanglubada revenue department amadi settlements department anina pakom pirakidi. Pakum haibabu English ngamaga samapanga maudra ka tareta SDO Porompat office mai sakhibana maram oiraga document thiba khangdre haina kumlaki. Central Forest record matungina singkai sing reserve forest ki park sawbasi 14.23 square kilometer ni hain lai. Kanaguma kharana lam khopsin bagi thabak satharakliba sida yengshin bina bas minister gi pongning singsilakli. Maka satharak poina to papaw mana party gi lusing bakhan bada democracy gi wantok laiba mikhal pangthokpa Congress party khaktani ibobi. Party ki lusing bakhan bagi damak democracy ki wantok laina mikhal pangthokpa ngamliba si Congress party khaktani haina hanagi se minister Okram ibobi na phongdokre. Wapamasi ngasi All India Congress Committee AICC gi National President Khanabagi dama Congress Board na pangtokiba mikhal loiraba matung mak na phungdokibani. Manipur Pradesh Congress Committee gi delegates yangkai ga marina bo thadanakiba mikhal aduga mari lainana o ibo binahai. AICC gi anawa president Khanabagi dama pangtokliba mikhal asi manung mapan phawna masum democracy gi wantok laina pangtokpa mikhalni. Asiguma thabak amata ngasi phawba political party amata mikhal pangtokpa laikidre. Tungnasu pangthorakani haibigi thajaba laite. Malayam da khwaidi ki sawba masu mai pakna democracy satpa lewa si India ni. India gi manung da amuk Congress party na atai political party sing da democracy ki wantok laina thabak thoram tawa party oiriba naiki. Ngasi pangthok liba election asi gi result tha asi ki taraga mapanda haidokani haidi. Makasa tarak poina manaba pauksi ri ge to papawmana Manipur gi ngamkhai da sokchi lakli ba punama ngakthokna ba national level CPI na thenagani. CPI Vizia Wadar Sathariba Kungamari Super Congress National Level da movement Sathanabagidama Warep Sing Lorakpada Hausi Manipur Gingam Kai Habidi India ga Myanmar ga Tainariba International Border da Sokchilakliba Punamasi Ngakthoknaba CPI na Thengnanabagi Warep Lokre Wapamasi Comrade L Sutin Kumar ngarang Pukhaladuna Manipur State Council CPI na Manipur gi border gi matangda thengthang kya da Myanmar Sokchilakliba si tawdanaba amasum India government na hiram asida thawai yauna Manipur India ki lam kanana sapsaba mafamda border pillars sing yung na bathabak paikhatna ba taksinduna lai border gi soksilagi pa mafamda satuna sport inquiry toraki adubu ngasi phawba positive oiba thabak paikhatri madugi mathakta hanagi border gi Manipur manung da sangsilaglaga pillar yung madi fencing khabagum khara satharakli basi khudakta lepna basu takna duna lakli haina warep adu muptoki loinana Manipur gi oiba mafam khara gi state singi pukhatna rakpadi yauki Manipur gi oiba wafam ani Thawbal amasung Kakching district ki assembly kendra nipana lairiba voter salaba Indian citizen singbu vote thadabakha yahalaga parliament election na candidate ama oina contact tawba yahandaba si koknaba kendra nipana sigi oiba parliamentary constituency ma Hengat pinaba madi India government na Manipura pinaba special status ado amuk hanjin hananaba wari wapam singsu pukhatki Sathariba Congress asina tungan warep kya lauraduna India gi bank senthok leba factory amadi public sector establishment sing railways airport na singba kaya marum privatization tawi yaroi lenga asina yonthokraba sector khudimak miyam gi damak oina thamgadabani nupida sathaba crime kya BJP na Panma matamda ka hena hengalakliba si khudakta thingadabani masum senariba khudimak khudakta akan badandi pigadabani India da lariba minority oijaba upajati kaya amadi hanadagi sothaduna lakpa caste kangbu apikpa tribal singbu religious minority punamakpu Hinduization tauna bohonaba thingnaba hanadagi kanba ain semnaba taksin warep sing pass tawki Sathariba Congress asida
मीरैबाक Touraga की कम्युनिटी अमदी वर्कर पार्टी की लुसिंग सिंगना CPI की कांग्रेस पु सगोलदुना हेना चौखटनाबा मदी सोथराबा भारत की मियामबु सोशलिज्म खुनाय अमद थंब वाफम सिंग पल्लदुना वांगाकी फॉरेन डेलीगेट सिंगना CPI की लुसिंग सिंगापुरना खुसमना इंटरनेशनल कम्युनिटी फैमिली असिना इंपीरियलिज्म नियो लिबरलिज्म अमसुम इंटरनेशनल टेररिज्म की मयुक्ता थेंगनमिनसी हाइनसु वसकमिनखि नुमिनिनी सुबना साथरकपा पॉलिटिकल्स अमसुम ऑर्गेनाइजेशन रिपोर्ट सिंग खनरकपदा स्टेट अममम की मिहुत अममम लखलगा डेलीगेट कुंथ्रान नैनखि अमसुम रिपोर्ट पुथोकिबा कॉमरेड डी राजा अमसुम कॉमरेड अतुल कुमार अंजना सेंगदोक सेंगजिन तौरबा मतुंग येनबा लेतना पास तौकी हाइनसु पाउसना फोंदोरकली मखा साथरकपोइना पाउनिंगखोल पॉक्सीदिगे तोपा पाउ खरा नमो CDPO ट्रांसफर तौखिबदा यनिंगदबा फोंदोक्तुना अंगलवादी वर्कर अमदी हेल्पर सिंगना वखत मिफम सतखरे इम्फाल सिटी की इंटीग्रेटेड सेल्स डेवलपमेंट सर्विसेज ICDS की CDPO रोशनिकान अमुहना ट्रांसफर ऑर्डर थोलकबाबू यनिंगदबा फोंदोक्तुना अंगलवादी वर्कर अमदी हेल्पर सिंगना ngasi इम्फाल वेस्ट DC कॉम्प्लेक्स वखत मिफम सतखरे ngasi की वखत मिफम अदुर अनौबा CDPO लापा यारोय तोयना स्टाफ सिनमना थबक थिनथाली अखोय मिटमाई पांगबदा ngaidi haina thaba plate card kyasu वखत मिफम अदुर सिजनखि वखत मिफम अदुर सरुक याखिबि अंगलवादी की वर्कर अमना फोंदोखिबदा हाना लेरंबा CDPO सिंगदगी मेदामस लाकपदगी अंगलवादी वर्कर सिंगी हेना नक्सिनना थबक तौमिनरिबनि लैंगा की रूल दगी CDPO अमना पोस्टिंग मफम अमदा सही अमा मखाई लैगदबनि हाइबा वाफमसु लैदिबनि मेदामसिना वर्कर अमदी हेल्पर सिंगी खंदुना थागी फंगफम तोको सेनफम सिंग मतम चाना फंगन बिबदगी अंगलवादी वर्कर अमदी हेल्पर सिंग नुंगाइना थबक तौबा ngamlaklaba matamsida maram sadana ट्रांसफर तौरक सिगेनिंगदे अथुबदा ट्रांसफर ऑर्डर कक्त्रबदी मखाताब खोंजंग क्या संगसिनगने हाइदि लोइनना खुलाव क्यासु लाउखि हाइदि अतोपा पावमना अवाब तारब इमुंग सिंगदा वामा कंगलै पाकन मतेंग पांखरे वाखुलन मानब अपुनबा वामा कंगलै पाकन लमदम सिदा खुंदा मिनरिब फुरुप सिंगी मरक्ता अवाना तारब इसलिनाव सिंगदा लेप्तन मतेंग पांगदुना लाकपि सरुक अमोइना हौकिबा अक्टोबर 3 दगी वामा कंगलै पाकी मिहुत ओइना असिस्टेंस ऑर्गेनाइजेशन सेक्रेटरी असेम इंद्रजित मितैना लुसिंग ममियोय मंगाना साबा खांगबु अमना आसाम त्रिपुरा जिरीदा लैमिनरिब इसलिनाव सिंगदा मतेंग पांगबगी खोंगसत अमा सखरे मसीगी मनुंग असम की लखीपुर कासार डिस्ट्रिक्ट की मनुंग लेबा महाकिनि हाइबदा कनासु लैत्रबि हिंगबदा वान हिंगलिबा हलवेरबा मसागी सही हुमद्रागा निपान सुरबा थोक्सोम सामा मापुरबा लैखिद्रबा थोक्सोम थोंगलेन लैफम ताउलेन खुन ममंग लेकाई वार्ड नंबर 4 दा लेबा सिगिदमक ngarang wama gi maikedigi sana thanaba madi sel oina mateng pangkhre yamna nungaiba mana khongsat asida lamdam asigi miyamna saruk yaminaduna satminakhibaduni aduga mafamdagi वार्ड मेंबर ओरिबा नोंथोंबम रोमोनीना साउना सरुक यादुना अहल असिगिदमक थौदांग लौबिरगनी हाइबी हौबदा वामागी माइकेदिगी हाइनिंगाय लैतना थगतपस फोंदोखि लोइनना लमदमसिदा लैरिबा अवाना तारब कयासिंग असिबु लमदमसिदा लैरिबा पुक्सेल सावरबि कयानसु मतेंग पांगबिबम अपील तौरि लोइनना मखाताना ngasiदगी वामागी इसिलिनाउसिंग मतेंग पांगनबगिदमा त्रिपुरादा खुंजादुना लैरिबा वामागी इसिलिनाउसिंग मखाताना मतेंग पांगनबगिदमा त्रिपुरादा खुंदादुना लैरिबा इसिलिनाउसिंगिदमा अमुक खोंसान बौख्रे वामागी असिगुम्बा तेंगबांग खोंसत असिबु नुंगसिबिदुना तुंग कोइना मियामगी मतेंग पांगमा ngamnabagidama मियामना मतेंग पांगबियु हाइदि आइखोइगी जीपे नंबर 7005380274 नि लोइनना लाक्रिबा सेशन अक्टोबर 23 हियांगगी अनि पार्म निंगोल सकौबना लाकपदा मारु ओइना माइतै निंगोल सिंगदा येपा पाउजल पिरि मखासा थरक पोइना कंगलेपाकी माइदा न्यूज तगे तो पाउ खरना स्टेट असिगी इसिंगी मतंगना मरिक सुंबा इ पाउ सिंग मपुंग फाना खांगदोकनबा तोंगान तोंगान मिशन क्या थमदुना अकन ममोंग दा होटनरी मिनिस्टर अवांगबो मणिपुर फंगलिबी इसिंगी मतंगना मरिक सुंबा इ पाउ सिंग मपुंग फाना खांगदोकनबा तोंगान तोंगान मिशन क्या थमदुना अकन ममोंग दा होटनरी हाइना वाटर रिसोर्सेस की मिनिस्टर अवांगबो न्यू माइन फोंदोखरे वाफमसी प्रोजेक्ट मॉनिटरिंग यूनिट्स SPNU नेशनल हाइड्रोलॉजी प्रोजेक्ट NHP वाटर रिसोर्सेस डिपार्टमेंट मणिपुर सिंधुना नोमिगोबा नेशनल हाइड्रोलॉजी प्रोजेक्ट एंड इंपोर्टेंस ऑफ हाइड्रोमेट्रोलॉजिकल डाटा की मतुंगिना पांगथोकपा अवेयरनेस प्रोग्राम हौदोकपगी थोरमना मिनिस्टर अवांगबो न्यू माइना फोंदोखिबनी लंपेल पात लेबे स्टेट हाइड्रोलॉजिकल डाटा सेंटर पांगथोखिबा थोरम मदुदा मिनिस्टर अवांगबो न्यू माइन हाइ इसिंग हाइबसी मियोइबता नतना थवाई पानबा जीवसिंगी ख्वाइदगी मरुइबा पोस अमनी हौजिक मालेम असिदा थेंगनरिबा इसिंग वाटपिगी प्रॉब्लम असि अखोइना मुन्ना खंजिनबा मथौ ताइ हौजिकी मतम असिदा फंगिबा इसिंग असि कयामुक यामना क्वालिटी लै हाइबदु कुपना थिजिनबा संगी
अमरमदा इसिंगना थोलकपा खुदोंथिबसिंग मरुओइना इसिंग इसाव अमदी इकंगी मतंगना खंजिनबा मतौ ताई स्टेट असिगी ओइना इसिंगी मतंगना कुमना ई पाउ लौनबा मदी डाटा सिंग कलेक्ट तौनबा स्टेट हाइड्रोलॉजिकल डाटा सेंटर न थबक क्या पैखटपा हौरे सेंटर असिदा तुंगान अनौबो मिशन क्या थमदुना थबकसिंग असि मपुंग फाना पैखटनबा होनरी ngasi pangthokliba awareness program is school amadi college singi mahiroi singnisu khanganba mathau tai haina makna makhatana phongdoki ngasi gi thoramadugui saruk ama oina minister awangmung niumaina center sida nauna hangba level 2 water quality lab amadi real times data acquisition system RTDAS makum hangdoktuna sangaki ngasi gi thoramaduda water resources ki minister awangmung niumai Water Resources and Public Works Department ki Commissioner T. Ranjit Amadi Department asigi Chief Engineers Songput and Albatna mathangsin Chief Guest of Honor Amadi President oina saruk yaki adi Atoppa pawamana Manipur gi culture amasung phizet laitingna top masak uba phangi Manipur gi phisabi sing yokhatpagi matam oire Miss Wall Bharat ki awang nungpok ki state singi manungda Manipur gi culture amasung phizet laitingna khwaidagi top masak ama uba phangi Lamdam asigi iyong da sawa tungan makal gi phizet laiteng kaya na malem gi miyam na saktak libi Manipur gi phisabi sing yokat pagi matam oide haina kumja English singa niga Touraga threat ki Miss World Manusi Silar na phongdokre wapam singarang Iphal Hotel pangthokiba saknairaba fashion designer Robert Naurem gi Manipur Fashions Extra Bengenja 2022 da so topor oina sarugya ki Miss World Manusi Silar na phongdokibani Robert Naurem gi brand name amadi Robert Naurem Studio amasum Academy sina sahi mga mapung phabaga mari lainana pangtokiba fashions extra veganza aduga mari lainana Manusi Silar na makhatana phongdokibada hauziki matam sida mesina saba phizet laiteng natragana sana lupa dagi khutna matam sangna saba polam singna khoida be hengalakli lakliba awon masigi kudong saba laurabadi lamdam masigi sitmilon fagat hanana ba honabada saunu mating oigani makeup kharagi khongsat asida Manipur gi phajabasing yengbagi loiba nairo habisi khangna mafam asigi iyong phizet laiteng singna top pakpokning huningai oiba mas amayauri loinana event asigi kudong saba lauraga cancer detection ra launch tawba sina fashion show asigi top magona masu hapangamli haina Manusi Silar na makhatana phongdoki ngarang pangthokiba fashions extra bengenza aduda state asida machine tungkhalakliba designers Arvind Tonjam saruyaki loinana Radhamani jewelry amasung Mohindro jewelry na makoi goiba collection madi design sing utki masida sunatana differently able oiraba model singi fashion parade amas pangthoki event adu lamdam sigi saknaibi actor Balahizam Somalaisaram Biju Ningomam yauna Miss India 2021 Manasa Varanasi saruk yaki hanisu paus na phongdorakli makasa tharakpoina to papawm Utra Sanglen sana kunungna se minister bu thagat pa phongdorakli haukiba October taraga humdoi yamna singlem leba sigi lenga ki cabinet mi pangthokiba duda laining thau awang kobru asupagi khubam amadi ipu thau thangjing Koirelai singu ani asigi khubam oiriba kabru singjaw amadi thangjing singjaw mafam ani asibu sacred place ni haiduna lakthokpi khiba asigi damak minister en beren bu Uttara Sanglen sana kunungna ikai kumna bu utpagaloinana thagat papongdorakli Uttara Sanglen sana kunungi publicity secretary poirei khumana press thokpa minister bu thagat papongdokpa sirol asina hairibadi lengana laurokliba khongthang asigi damak Uttara Sanglen sana kunung na minister bu ikai khumna duna thagat pa phongdok sari loinana lamdam asigi yelhawi ngai digi leiraklaba lamilon singoi longa sagona duna laklaba singjaw singbu khangbi duna matam sana lobirak pa pauktak asigi dama Uttara Sanglena taibang pan mapugi mafam na koknona lenga asibu tekta kaidana miyam gi thawgal tawduna koina sangna laina ba thawni jari habu wafam su phongdorakli haidi makha satharak poina to papamna cycling masana da medal kya laurakrabi Fubala dagi Rezia amadi kaksing wairi dagi Sonalibu miyam taran okre All Manipur United Club Organization amukona Gujarat pangthok diba kuntraga taruk suba National Games da Manipur gi sanaru emoina cycling masana de saruk yaru rabi amadi sanagi medal laurakrabi Bisnupur district ki Fubala dagi Khoirom Rezia dibibu haraute am okgi thorom ama amukogi office tang asi pangthokre Khoirom Rezia Devi thoidokna haithoi singthoi rabi asina phanglakiba medal sing adudi individuals pursuit goal kemi ahom
Team Pursuit Gold Kimi Mari, Nimumda Bronze Masat Participates Kimi Marfu, Individuals Teams Trial the Taresuba Position Kimi Kungamangani, India ki Sanabagi Pambak the Iram the Manipuri Sanaroi, Regiana Sanagi Medal Lorapas the Manipuri Singi, Hotnavakanba, Hanbalaitaba Masa Adu, Mayakshanamiam the Uhalabani Haina, Amokogi President Forism, Nandona Fondokre. Nandona Makatana Fondo Kibidi, Hana Honaduna, Malem Gitakta, Shigum, Mamal Yamlaba, Medalasi, Makatana, Laura Pangam Lavasu, Taibang Mapugi Mapum the Taunizari. Nasimiamna Harautiamna, Laiparing Hookuna Ikaikum Utpasida, Pen Tokuna Laikidanava, Henakana Honaduna, Makatana Medal Kia Lobangam Nava, Honagadavinaki. Amaramda, Gujarat Pangdukiba, Kuntraga Truk Super National Games ta, Cyclic Masana, the gold medal ama, silver medal ani, Panglakuna Manipurgi Mai Purakrabi, Kaksing Digi Mang Lambam, Sonali Sanubu, Harautian Okre, Kaksing Wari Part 1, National People's Party, NPP Mirip, Ogida Riva, Naurem Oken, Kongoi Pareng, Labana, Mapung, Taudang, Lauduna Mang Lambam, Sonali, Impalgi Airport, Tunglabaga, Kaksing Kendri, Emele, Mang Lambam, Rameshur Yaun Harautian, okay? Mang Lambam, Sonali Kaksing District Kaksing Wadi Kulapam Lekaidigi Manglambam Manihar Maite Medi Manglambam Mandalima Anigi Masan Pini Ma Handa Pangtukiba Kuntraga Turuk Super National Games the Cyclic Masana the kilometer Marigi Team Parsuta gold medal ama 500 meters individuals time trial amadi kilometer amagi Team Pran Masanada silver medal amamam Panglatuna Puna medal ahum Panglakibani Mayang lamam Sonali Sanu airport gi ma ki pokna pham lamdam Kaksing yorakpada Kaksing wadi gi miam lay pareng huktun harautiam opgaluina makatana ma ki tungi competition kya da mai pa purakna ba buning thawat ki haidene su paus na fongdorakli makasa tara poina to pa pawmana Kanghaudana Hatkhi anaba horakpudigi handak Mapan hospital amada layengduna laibidagi phaduna Manipur halaklaba Manipurgi governor Laganesan mungasi chief minister and Berenamadi works minister Gobidasna Rasbon satuna unakhiba loinana chief minister Berena governor ki mapamda lay khutul tamduna harautiamna nominakhibagi saktamamani makasa tarakpoina to pawmana Mapa Hatkhi kotna mapunsigi phadokpikre Hawkibi English singani Touraga Nipana Masamak ki Apokpa Mapa Hatkhi Maral Uttar Pradesh ki Banti district ki court amana miyema punsi ki phatokpikre Banti ki additional district and session judge Anil Kumar Kherwar nangarang Jagadish Mishra kobo miyoy adubu Indian Penal Courts IPC ki mari lainaba section singi makada maral lai rahki court nama punsi ki phatokpibigi mathakta lupa lising taragi District Governments, Councils, Durga Prasad, Upadhyana Fungdokpagi Batungina Hawkibi English Singani Touraga Nipani February Kuninga Marida, Makoigi Mayumda, Jagadish, Mishra Namaki Apokpa, Ramdev Mishra bu Athouba Kutlai Sijinaduna attack toki. Thaudo the Ramdev Mishra Kudak the Shiki Hanisu, Upadhyana Fungdokli Hadi. Makasa Tarakpoina to Papa, Iramdam Kunaigi, Nopi Oibishimbu Ikaikum Nabiyu, MSF. Iramdam Kunai Shida no Makang the Makal Makaki Palm the Taudokia Nupi Oibishinda, Togli Basi, Zakotlaba Madi, Kantabangam Laba Muibigi, Kanglupasida, Satkadablis and Ati, Kunai Shida Lady Venupi Oibishing Wikai, Kumnabigadaban Hira Manipuri, Students, Federation, MSMna, Tadorokwa, Cyril Amafundorokli, Cyril Asinhai, Tasinama Kunai Shida Tungi Yumbi Oigaduri, Mahiro Nupi Masasingamadi, Nupi Oibaka Sibu. Laidiba mabung mawpasing na isi isalamadi imane na kanbigi matamasida tawhoidaba lisat kya sa tharaglibasi miyansa sing na iramdam sigi nupi oibisingbu hena namthaba aranma miyeng sanglakpanatana lamdam sigi nupi singbu tuhotpibagi lamji oirakani miyoibana ngasi honglagliba lamsat wakhalon amali sa tharagliba crime si langana education sector da maru oina model tising de inkhalakpi patna sing amadi mahairoi sing de hena mangal piriba madi Kangalaba, Matamdata, Polakliba, Taudo Watok sing the Kanjabang, I'm going to have a warrola Pondorakli ID. Makasatra point at Papa, Yas director suspend Tauduna inquiry Satagadavani, KKL. How's Yas director Wediba, Full and Mite, director Pamdagi suspend of Gimata inquiry Taugadavan KKL Gimakedi Pondorakli. Pauna Kaitel, Jupiter's Yambem Center, the label loop as head office the Pondopa, Paugimi Mama the KKL secretary. Ngam khailak pat luwang na hai PM na leibak sigi sanarui singi da maputhoki ba khalo India program si Manipur di ngasi phawba implement tawdan laidi yumthang na ba Nagaland phawba khalo India program hokre adubu Manipur di Yas ki director Fulan Mitaina
Kholo India program asi namsinduna thambiri hairi YAS ki director Fulan Mitai ne India lenga ki sirolama bukadi su leitana khanba sinadi mana Prime Minister amadi Sports Authority of India si karisu leitana khanbani haina lawi amadi namthak tawbani maduna masi Athouba thigat thiu roinana sanaroi singi thadarak senpam kya pithok lairi sanaroi singi course khananaba interview su makna kauningma matamda kauduna hapningma mi hapsi laiki amaramda Bisnupur gi oina su rowing player khanbigi mahutta canoeing ends kayaking gi course khanjali thawong asidi boxing gi player khanbigi mahutta football gi sanaroi khanbugumani masigi matangna PM CM Biren YAS ki minister na sewa pi khraidi asuk yamna amot patawrabasi phawba haujuk phawba lokthokna leidiba YAS ki director sima gi manungna karamba geng khutpu ama leibigi habisi hangni Manipur da leidiba sanaroi sing asina international gi level da lamdamasi masak takli asiguma sanaroi sing asibu namthaduna thambiragi khalibara habisi hangni aduna Manipur gi sanaroi sing kanbiyu YAS ki director na katukuran tawri basi lengang Athouba suspend tawgadabani loinana maki mathakta marik sumbi inquiry tawgadabani inquiry tawringe manungda ma director gi phampu bi yaroi hiramsi gi matang Manipur lengang na lumna lawraga YAS ki director Fulan Mitai phamdagi lathokadabani aduga inquiry sathagadabani haikenasu pausna makatana su phongdorakli atopa pawmana person with disability ends without disabilities haiba wapam asina iramna masida asauba barrier amo hele kiran salibase sigi March taragani pana Manipur gi health department order ama thoktuna samuro awang na pangthukiba unit disabilities ID UDID assessment scheme adu Imphal West ki medical office ki staff oiba RK the sumani ko bomi yemana haidibe health care adu health department gi ayawa yauduna pangthokpa magum ngang matanatana person with disability sing yamna hantaba thama da wapum kya thamlakhibe gi matangda ngasi wheelchair basketball associations Manipur na press meet ama wangkai thangapat mapan gi IPC club ki committee hall pangthokre ngasi gi mipamasi ga mari lenin state platform of disabled people's organization Manipur gi president MD Yunus Khan hai kariguma Manipur gi health department gi CMO gi staff oiriba RK da sumani si Athouba matamna thabak lauthokpada natana numit mangani gi manung assessment ke madugi mari leinaba si sang sing pithokta taragadi akan makongjang sing sangsilaga naiki CM Birena wheelchair basketball masing taraga mari laibiragani haina asoba function amada lauthokhiba dusu thabak to onthokpina ba appeal doki Thauramasiga mari leinana wheelchair basketball association Manipur gi vice president su oibetana tana Disabled Development Association Manipur gi su advisor oiriba social activist Dr. Kiran Yandrembam na hai iramna Manipur sida person with disabilities sing hantaba thakta gieng loinana Writers of Person with Disabilities Act 2016 1 to plehende haibaga loinana haksangi phibam tongalaba sing ni haina khaidoktuna asoba barrier ama ohenbagi mathakta senban thongda inclusive haibu hoye si palabasu amadi press media ra phajabu hoy kyana person with disability sing bu matam gi hoina thiembiya ba kangbu amagumna obibasi lebak thibana ki miyoibu khunai marakta disabled natragana without disabled haina khaidokpagi wakal sienba miyamana CMO gi staff oina phamaliba si mari leina basina khudakta lokthok pasungani loinana karigumba CMO office ki maikedi gi sapsana thabak oina association pi diba numit mangani gi manungda haidiba RK da sumani si lokthok taragadi akan bakhongjang sing miyam go loinana changsinbada tholakpa apapatagi thaudang mari leinaba CMO gi official singna pugadabani hai khenesu pausna makhatana su phongdorakli makasa tharak poina ngasi state si goiriba COVID-19 update myamna thamjage ngasi goiriba positivity rate si 2.5% ni haibadi ngasi nauna miyoi mari state asida COVID-19 na positive oiba thengnarakre adugo miyoi amat laikidabagi claim lakte loinana miyoi samaga yangkhai gi mapana nauna ngasi covid test toki hari loinana ngasi COVID-19 na positive oirakhraba miyoi mari asi Imphal West gi miyoi ani Bisnupur gi miyoi ma Kamjong gi miyoi ma puna miyoi mari COVID-19 na positive oikene sungasi status update on COVID-19 na su makhatana report torakli Loishilak point attend ako paumna National Award pinaba ngangom Tesh Kumar khalakle Bahujana Sahitya Academy National Committee of India na say sigi oina tuan lamda singthaningai oina thabak tawriba singda piba lemjaningai oiraba Lifetime Achievement National Award pinaba khangatpada retired
Prosecutions Director Ngangom T.S. Kumar Yorokli award asi phangma Manipur gi oina mangna ahan ba oiri haina Selins Digital na thadorokpa sirolamana sa phongdorakli aduga hauji di miam pau sisu matanga se lusinjarage masu miam puna anoba update ngamina si haina su channel sigi maike digi miam kham la thamjari